Education Minister gi KENDRA MAKTADA LAIRIK TAMBA TOKTUNA MACHEBU LAIYENGGANI HAIDUNA CHAHI 13 KHAKTA NGAIRIBA MOUPA NUPA THABAK SUDUNA MAMA gi MATENG PANGHOURI MAMA MACHANA THABAK SUDUNA PHANGLAKPA SENPHAMNA CHARA AMAKHAKIDAMAK CHENG WANGGADRA NATRAGA HIDAK LEIGADRA HAIBASE ACHौꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯍꯧꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯈꯟꯅꯕ ꯄꯥꯎꯗꯝ ꯑꯃ lamsang kendra gi manung channa leiba tharoizam maning lekaidagi masagi chahi 13 khakta ngairibi irom Ichanmacha chanu chahi ama hena kidney da anaba leibadagi haugat kangkhat pangamdana leiri apokpa mapa chahi marigi mamangda thokhiba laibak thiba thodok amada leikhidabana apokpi irom subadanina nongmagi afang ba thabak suduna macha ani tabu chara hendrabadi haiduna thabak sudun honnaringai cherakta machanupi Ichanmacha kidney da narakpana Mama macha makhoi ahum khak hingliba imung asida lu kokpada len taba haibaduga chap manakhi oiragliba fivam asina maram oiraga supnatagi chahi 13 khakta ngairiba irom Ichanmacha gi maupa irom nilo lairik tamubagi kanaba leitre haiduna lairik tamba toktuna machebu layengduna mahausagi punsida mimanana hingani haiduna laikai aduda leiriba heaven garden da thabak suba yauduna lehuri Khuchuman oina tha amada fangliba lupa lising taruk asidagi sel khara tungsinduna ichebu soidana layenggani miyamnasu machegi layengbada mateng pangbiyu haina irom nilona nasonana solhori iche nalemne kai paide tamina thabak chu nom chaleda aina suri paisa sina chu iche laina ba honjage mayamna chu mateng pangbiro haijani Chief Minister gi Haksel Tengbangi card pairabasu matau karamna sizinagani haiba laikai gi member amadi asa workers singnasu karisu takpide CMST card leire hairabasu selamata yaudana ichabu layengba yadabana ngasisu layengba ngamdri laitalaira singda mateng pangliba lamdamasigi Chief Minister na ichanupibu layengbada mateng khajiktang oirabasu pangbirabadi nungai jagani haina laika naribi irom Ichanmacha amadi irom nilogi apokpi mamana fongdorakli ai kappaga wari tawe isi sida adaida mana ai nemda kanamda haning bina balaite ise magi sagaina da isingjina jul pamda pangbite ai isa nari sibo bada ai kari haidoino ai khambam khangde naina ise da wari tawbune isa nupi phamungda nari se sijigi mayamna mateng khitang pangbiyo mathai je kannabagi mama amadi maupa nupa na honaba ubada Ichanmacha na masada anaba kaya faurabasu nai haiba ngamdana chaina khangduna famungda taduna leiri Low inkhol yonduna mahakpu laying biganu maupa nupa gi damak thambiyu mahakti sikhiba numitta loire lamdamasigi nungsiraba miyoi singna mahakpu amukta di laying biyu mahakna faraklaba matamda maupa nupa ga mahaka honaduna makhoigumba awaba tariba imung kayada nongmadi soidana mateng panglakhigani haibagi asada hinghauri bungola suangangoina agi tabakta chichera yenggani thabak choppachi wala ai chachu chahaningde do inaul pana yata tana namdana chate nungjana nungai chate ado smaina leitaraba singi damakta smaina mateng pangi kena chongthok pirakpase yamna sunungai che ado ai khogi leitabada su kitang mateng pangbiyo ai gi anaba si su kitang layengwada mateng pangbiyo na haijani Malim gi leba kayana chokhatpagi lamjel tanarba matam asida imung asidadi ngasi nong masima thabak su hodragadi kari chagani haiba wahang asina imung asigi oina khwaidagi chawbo hang ama oire imung asida hojik nongmagi kari chagani khalingai matam asida anaba yausalakpa haibasi lukokpada len taba haibaduni matang asida hidak leiduna chagadra natraga nongmagi chak insang leiduna thongduna chagadra haibasi achawbo hang ama dumak oire hiramasi matangda paudam jariba camera person Naresh Kaloinana Onel Sambanduram Times of Manipur News Tharoijam